Sushila Chanu Amasung Roshibina Arjuna Award kidamak nominate Toukhre. Indian sports ki field ngalingay matamdagi hauna Manipur na achawba mafam ama adumak lengdana kanduna lakleng. Handak sahigi way na so Northeast State ki way na Manipur dagi athlete ane lemjaningay way ba Arjuna Award kidamak nominate Toukhre. Manipur gidana tana awang nongpok state ki way na chawthok saningay way riba Arjuna Award 2023 kidamak nominate Toukhre ba athlete ani adude Sushila Chanu Amasung Roshibina ne. Sushila Chanu na hockey da laibak asigi team gidamak achawba thodang lawduna lakleng. Amarom da Roshibina na wushu masana da Asian Games silver medalist ne. Arjuna Award 2023 gidamak makoy aniga loina na atopa sanaroi taraga mga su nominate Toukhre. Madugi manungda cricket masana gi wayna Muhammad Sami su yawre. Arjuna Award asi hawkiba kumja lising amaga chamapan hompuga mathoydagi piba hawrakiba ne. Sana khonabagi lamda Arjuna Award asi thak khwaidagi wangba sanaroisingda piba ani subay kai khumnaba utpagi mingthol ne. International level da chahi mari dagi tadana laibaki mingsat purakna bohonaba da thodang lawkiba athlete singda title asi piduna ikai khumnaba utuna lakle. Arjuna Award ki nominee sing ase National Sports Federation, Indian Olympics Association, Sports Authority of India amade atopa sports ki oina lairiba body sing na khangat pane. Panba yabadi Manipur dagi Arjuna Award phangba sanaroi ahum laikhre. Makoy sing adudi N Kunjarane weightlifting 1990, NG Dingko boxing 1998, amadi MC Mericom boxing 2003 ne.